अहानबदा मरुओइबा पाउ मणिपुरदा हौजिक थोकलिबा इरांग असि अदुकी मतिक अरुबा फिबम ओइबना इंगतपा पुरकनबा सेंटर अमदी मणिपुर लेंगाकना होनबदा मतम चंगबनी हाइना चीफ मिनिस्टर एन बिरेना फोंदोक्रे मणिपुर अमदी अतै अतोपा तोहान तोहानबा मफमसिंगदा नुपी लानिंगसिंग नुमित पालन तौख्रे लाकदौरिबा बोर्ड ऑफ सेकेंडरी एजुकेशन मणिपुर लौबा क्लास 10 की एग्जामिनेशन 2025 की फेब्रुआरी की अहुम सुबह चेयर फाउबगी मनुंगदा पांगथोकनबा सेम सारे हाइना बोर्ड की चेयरमैन जॉय कुमार फोंदोरक्रे मणिपुर पुलिस ना आइन थिंक्रबा ललहुलुफ अमगी कादर अहुमगा कोनना खुत्सु खुलाई कयासु फाकतपा ngamkhre दिल्ली की जंतर मंतर नुपी लान ऑब्जर्व तौनबा चटपा इमागी मैरा के कन्वेनर 𝐷𝐻 सुजाताबो हाउस अरेस्ट तौदुना थमख्रे नॉर्थ ईस्ट विंडोना संदोक्सरिबा नुमिदांगी पाउमिंग ताबरिबा सिंबु ꯆꯟꯃꯕꯝꯅ खुरुमजरी हौजिक पाउ संदोकना पीजरी इंडिया लेंगा कमदी मणिपुर गवर्नमेंट अनिना पुनः सोल्यूशन पुरकनबा होनरी अमदी नाकल अनीदा ज्ञान तानदबा सिंग वरी सानदुना ज्ञान तामिनदना इंगतपा पुरक्सी हाइना चीफ मिनिस्टर ना फोंदोक्रे ngasi nupi laning sing numit ka mari lenina GP Women's College da MLA minister amadi atai atopa official sing satra MAIBAM miyam punna saruyaduna pangthokiba thoramda chief minister na makha taraduna hai Manipur da hौजिक थोकलिबा इरांग असि अदुकी मतिक अरुबा फिबम ओइबना इंगतपा पुरकनबा सेंटर अमदी मणिपुर लेंगाकना होनबदा मतम चंगबनी अदुबो अथुबदा इंगतपा शांति हंजिलकनबा होनबा लेप्ट्री मियामगी अपाम्बा खुदिंग लेंगाकना खंगी अदुबो मतम चंगबननी हाइकी खुदिंगमकना पुन्ना होनमिनदुना तुंगी जनरेशन की दमक सेक्योर ओइना हिंगहौनबा पोरम यालम सि हाइबा वाफम थंबगा लोरिना मणिपुर की नुपी ओइबी सिंगना थोकलिबा इरांग असिदा लौरिबा थौदांग असि नुपी लांदा ब्रिटिश के मायुक्ता चही तरेट खुंताकपगी मतमदा अफस्वागी मायुक्ता नुपी सिंगना लौकिबा थौदांग अदुगा खेनबा लेते लिंगजे लेबी थौना फबी नुपी सिंगी थौदांग अंगकपनी हाइना सिंथाकिबगा लोइना नुपी सिंगना होनदुना लेबाक असि कंजनबा होनबसिंग लेंगाक असिना निंगसिंगी मरम अदुना अफस्वा नौना इम्पोज तौरकपासी लौथोकनबा मियाम पुन्ना होनमिनसी अमसुंग हानगी पुनसिदा हंजिलकनबा लेंगाकना कन्ना होनरिबा असिदा लेंगाकपु थाजदुना मियामना सपोर्ट तौबिनबसु मखाताना अपील तौरकली हौजिकी लैरिबा इशू सि यामना लोइसनिंगंगनि मयाम अखोइनसु हेना लोइसनिंगे अदुबु यामना क्रॉनिक ओइमनगिबा यामना साथिना कॉम्प्लेक्स ओइमनगिबना मरमरकांदा ताप ताप हे पाइबा यादबगी अदुगुंबा खुदोंग चादबा लेबना कोइ मतम खरा चंगबनी अदु मयाम पुनिंग थादबियो भारत सरकार अमनि स्टेट सरकार कोइ जॉइंटली याम फजना अखोइ तानारदा यामना परमानेंट होइबा सोल्यूशन अमा पौनबा कोइ कन होनरी इसोर खरमिनसे अदुगा अखोइगी मरकता हात तानादबा लैबसिंग फमिनरगा वारी सानरगा अखोइ अमतोइना पुन्ना चटमिनदना लैबाकसे अथुबा मतमदा शांति हंजलनबा कोइ होनमिनसे कोइ सरकार की माइकैदगी मयामना तौहनिंगबा थबक अखोइ खंगे तौहनिंगबा थबक तो खुदक ताप ताप पाइरगा हेक तौबा यादबगी अदुगुमा खुदोंग चादबा तंजासु थोकदब नते अदुना मतम खरा खंगमिनरकांदा ngasiगी मिरोलमदे तुंगी लाकदब मिरोलसिंगी यामना सेफ साइड होइबा मोइबु फुल्ली प्रोटेक्ट होबा कॉन्स्टिट्यूशनली प्रोटेक्ट होबा लंबी अमखती अखोइ पुन्ना होनमिनर यामिनरमसि Women's Welfare Association Mayang Imphal Ani Longbi Mairapaibina Sindunangasi Tang Taranithoi Numit Asida 25 Women's Welfare Association Ani Longbi Mairapaibigi Foundation Day Amadi 85 Nupila Ningsing Thoram Ama Pangthoki Madada WWA gi Jai Asida Laikidaba Mairapaibi Ima Sing Amadi Nupilan Yaukiba Ima Singi Mafamda Hekat Lekat Tamduna Amadi Mairapaibi Jai Yamnaba Ahal Singda Ipomgi General Secretary Rakesh Moirangthem Amadi Ipomgi Advisor Athokpa Sachi Kumar Anina Khudol Tamkhrei
आईना थिंग्रबा लालहलु प्रीपा प्रोगी कादर अहुम फाब ngamkhibaga loina Manipur police na khutsukulai kyasu fagat pangamkre Manipur police amadi Assam Rifles ki combined team na Thawal district ki Thawal athokpam dagi faraba kadar ahum adudi Nambram Indrajit Singh 𝐂𝐞𝐰𝐬 Rajkumar Mohen Sana 𝐂𝐶 amadi Warepam Albert Mayday alias Thoi 𝐂𝐶 ni makoidagi HE hand grenade ama demand letter manga mobile phone ahum amadi Honda bike ama recover tawbangam ki hari Nakalamaromda Churachandpur district ki Taisingdagi 303 rifle ama 12 bore single barrel mari 9mm pistol ama .22 rifle ama 12 bore shotgun ama 7.62 mm ammunition taramathoi 9mm ammunition manga 22 ammunition .22 ammunition ani 36 numbers of 12 bore ammunition 303 rifle magazine ama amadi pistol magazine ama combined team amana thiwa hombagi thabak chathabada fagat pangamki amasung Chandel district ki Sarang Tampak amadi Ringkhuda thiwa hombagi thabak chathabada su AK-47 rifle ama magazine of AK-47 ama 9mm pistol gi magazine ama local mat mortars pompi ahom live bombs local mortar pompi ani amadi single barrel gun amasu fagat pangamkre Lakadoriba Board of Secondary Education Manipur na lauba class 10 ki examination 2025 ki February ki ahum suba chayol fob gi manungda pangthok na bastem sare haina board ki chairman Joy Kumar na phongdorakli mak na makha taradun hai mamang sahidadi examination thengda khibana haidokpoda su thengki adabu handakti yariba makai ngan na pangthok na basem sabani maram aduna mama mapa oiba singna tha asigi lakliba tang taratarukta form fill up tawba hawgadoriba si matam chana tawna ba honabiu amadi examination asi nganna tawna ba honabada mating pangbiu haina phongdorakli board की फॉर्म फिलअप छात्र संघ की पैतृक थाना से हतक लाइव नवेल की तांग तरा तुक्तगी अब मौरगनी अदुगा अखोई परीक्षासी होगिबा अखोई ममांगी चहीदगी यांखन्ना अखोई तौरगा यांखन्ना हाइफोंग लब होनबदा हतक से अखोइना खंजबदा सेकेंड वीक्स और थर्ड वीक ऑफ द February परीक्षासी होना कोई कन होना अमन थमजे लोइना मधुना ngakhatkhagadi hogibda abai parikha haidokpada matam thengi maramdi mas ki tang thang adigi abai parikha se hogibani abra hadakti khara kana abai na parikha se hobu ngamjeragadi parikha se su koi kana thama khaina numit kuni hana haidokhiba matam ni dagi ngakana abai haidokko namnu koi pandam thamni Hauzik maksu 𝐂𝐶 leptana nupilan ningsing thoram pangthokli haiba khanganabagi damak ngasi Delhi gi jantar mantar da nupilan observe tawnaba chatpa imagi mairagi convener 𝐷H Sujata house arrest tawduna thamkre ningsing thoram yawnaba chatkhibi ima event singna thawong asibu yaningdaba phongdokpaga lonena wakat khongjang su changsinkre thawal apunba luk talgi mioi taret imagi mairagi mioi ahumga konana atai atopa mioi kayana saruyaki hari lonena security force na house arrest tawduna thamlibi Sujata na phongdokhibada Union Territory demand tawriba separate PU tawriba dudi moigi phambadadi allow tawi aduga praja akhoi gi innocent oiba khoi thani pan ki angang lekhidaba chahi ani makhai gi lekhidaba ita roi ahum lekhidaba aduregi chanupi chahi ni pan ki sulatab lekhidaba law do ubada nomai kaptharak pada Sofia lekhidaba adugumba mayama ma khoi gi jiri da chanupa amana achumbe gi damakta justice da tawbuda loima sopa panna sibana ba mayama ma khogre adugi mamang da gi su howdana la aba tha trampan sida thokhiba thodok mayam sina sakini akhoi bu sum kyang koina sumai thambido sina te koina pambadi tasengna akhoi bu tangdu laitana lehenbiu mai kai mari chatpa yada ya hanbiu relief camp da leiba se mai mafam da halanbiu haba demand da ko changjan ba potni masi ago afaba thabak tawge haba pota sumaina namdhara gadi hen praja ga leiri ba lengak pai ba puna maka yekna bo orakani masi tawbida bana phai matung tabada su akhoi da tawraga su atopa matung tabada tawbiganu nupila nai bisi je hoji ju chathari haiba jo khangna na bagi damakta haiba akhoi gi nupilan kano se akhoi mayam silaga tawbani mafam seisda akhoi gi manipur dai su ima gi mayagi ima ahum aduga koi thawal ji apun balukki akhoi gi tal dagi su akhoi mioi taret yaro kana program si yaumina raga program si tawbani aduna housing mayam si akhoi ma thadok tingai aduga akhoi protest in tawni haina akhoi sida leiri pung manga loiro matung da su
mayam adum mafam sei ja protest tawidori nupi lan ga sengba saktam adu mafam sida koi uchidori ai bo wafam sima aina mayam da haijari Modi government na Manipur gi matang da tumina lesin bagi damak pen daba fongdok tuna parliament ki makar duar da protest tawkre deputy leader of opposition 𝐲𝐿 na luchingna lok sabha gi opposition party 𝐶𝐞𝐰𝐬 punsinduna athubada action lokhat kadabani excuse thiba yaroi haina pen daba kaya fongdok tuna protest adu tawki panbayai Manipur da thokliba irang asi thataranipan henzilakpaga loirena tangdu leita daba fibam asi lakshin bagi mami taba udri मणिपुर पे जवाब दो संबल पे जवाब दो बहाने निकालना बंद करो झूठे आरोप बंद करो नकली आरोप बंद करो सदन का अपमान बंद करो तंत्र का अपमान नहीं सहेंगे मणिपुर पे जवाब दो किसानों पे जवाब दो महंगाई पर जवाब दो Manipur gi mapan yauna tongan mafam singda ngasi nupi lan ningsing numit palan tawnakre Manipuri in Kolkata MIK Women's Wing na sinjaduna Marifu manga suba nupilan observation Kolkata gi Eco Park New Town da pangthoki thoram adu Manipuri nupiling zel Fearless Films Haiva Timda pangthoki thoram adu Ningos United Progressive Initiative Nupi New Delhi amadi Prithvi da Lairiba Women's Organization kaya ga kusam naraga amata oina pangthokpa nupilan observation amani Manipuri in Kolkata MIK gi oina nupi homfu mok yauna punna mioi chama mok punki nupilan observation na sigamari lenna haukiba November 15 dagi thiva fangdana lerakliba Laishram Kamal Babu Singh busu athubada thadok piraknaba demand sutauki Tripura Khwai Gauranagar Dasunupi Laning Sing Numit Pangtuki Senior Citizen Group for Thoksom Satyabrata Singhi Anirak Suba Kumon Tharam Speaker Thoksom Satyabrata gi Yumda Group Asigi President Oina Thaupuba Laishram Madu Mangol na Chair Lobiduna Pangthokre Mifamaduda Yaskul AC dagi Ahal Singna Hauzik Oriba Manipur gi Rajniti gi Matang Thokliba Irang Amadi Kendra gi Saukat Thorang gi Matang da Wafam Kaya Thamnaki Irang asida Laikidraba Singh Amadi Group Asigi Laioi Kraba Singhi Mafam da Ikai Khumnaba Utpa Oina Minute Amni 2 minute left to na Ikai Khumnabasu Utki Chahi Kuningi United Manipuri Muslim Women Development Organization na pangtoktuna lakpa nupila ningsing numit handak chahi gi oinasu Manipur Press Club ki Thangjing Hall da masak naiba miyoy kayana mitungnen oiduna pangtokre thoram aduga mari lenna program adugi President Lorena UMMWDO gi President su Oribi Anwari Nurjahal amasung amukok ki President SM Jalal na observation asigi maramda tongan ba wafam kaya su paumi singa unabada thamlakre pangal ima singna aduki matik chauna matamda taiba mising dagi matamda na yung pangal ki population dagi pangal ima sing yamna mating lene yamna samta kana atop community singa samhar kanda Manipur major community oiba maitei ima sing dagi samta ta masinga share tawami mi kuntha manga taruk si akoi ticket ta phangjai aduga asita natana atopasu pau phappi bi e ko ki ma ibe yawna bi haina aduna asigulaba pangal ima singna lawang bi berol iram dang ki namak ta tawami ba thak singa se asinga sigi khunai ngasigi pangal bi sing da so masigi mamni se hanna tahan ba ba si akoi mathau tai tongan ba sa ke ya ki ima singna lokhiba tamaduda lokhiba thudang ado badu akoi mirona nokhongna na ningsing minaraga ngasi maki Manipur da I tariba Manipur thuiba nuaitaba sumba thoboksing asida akoi apunba Manipur khunai magi loina na punna hingminaba adumba ilai pak magi adumba wakhallonda akoi anauba wakhallonga loina na anauba thaunaga loina anauba adumba mindset abada akoi mayam nokhongna na punjananabagi khongjang haurasi haiba adumba apelsinayamda thamjage loina na 1939 da haukiba nupila na tuda saruk yakiba
थौदांग लौखिबा इमासिंग अदो मणिपुर लेंगाकना सक खंगगनी हाबा दुबा कमिटमेंट हाना ममांगदा लेखरबनी मथौ ताबा डॉक्यूमेंट सिंग यूनाइटेड मणिपुरी मुस्लिम वुमेन्स डेवलपमेंट ऑर्गेनाइजेशन ना थौरांग तौदुना मणिपुर की चीफ मिनिस्टर दा नजरिबा चीफ मिनिस्टर दा अखोई पिसन जब लेखरबनी अदुना हौजिक फावबा असिगी अखोई चपचाबा दुगुम्बा लेंगाकी माइकैदगी नोटिफिकेशन अब फावबा लाक्तबसे मसी मणिपुर लाइदा खसिदंग अखोई निंगबा कायबा खतम नुमाइतबा अमो ओइना थोई Writer Union Manipur nasu Khergaon Sabal Lekai de Leiba Sabal Lekai Youth Development Association ground Nupilan gi thoram pangthoki thoram aduda Dr. 𝐶𝐸𝐻 Associate Professor DM University na President Writer Union Zanab MD Kutubuddin Social Worker SM Sheikh Writer Union Nazir Raza Writer Union Islam Makakcha Advisor UMPC Manipur Khairun BV Khwaramban Kaitel Fambina Thoramgi President Member Oina Saruyaki Thoram Aduga Mari Lenna Nupilan Activist Ima Saravivi ki Mongfamda Memorial Stone Amasu Maikum Hangdoki Thoram Aduga Mari Lenna Dr. 𝐶𝐸𝐻 Associate Professor DM University na Fongdoki Bada History Habasi Yamna Maru Oi Amadi Hauziki Matamda Khangba Watpa natroga Thausadabadagi History bu Mamutana Khangdaba Miyoi Singna Ngaihak Hainingang Ningba Pangangdangangba Pangida Ibasu Yamna Tawoidabani Masibu miyeng sanghaudrabadi ekhoi puwari da achoba saithing ama oirakani na singna masigi mahut tongan ba kanglu furup singi history neina ba mathau tai amadi nungsi chanana leiriba kanglup singna iramdam asigi damak kathok lamba thodang sing masak khangdoktuna mausagom ipa ipugi liklam da chatuna athoba singbu ikai khumna ba amadi makoigi matau tamba tai haina phongdoki First State Level Mathematics and Science Competition 2024 gi prize yenthokpagi thoram mayai yumfam Khuman Kanglei Apunba 18 from Maiki Mayang Infalna Pravavati College Physics Education gi Indoor Stadium da pangthokre thoram aduda chief guest oina Kongkham Manglemba guest of honors oina Rakesh Parangthem amadi president oina Janambam Koklei Singna thoiba mithunglen oiki aduga class 5 dagi 8 fawgi satra sing punna myoi chama Marifu Mangada Makok Matang Taraba Singda Matang Manau Naida Yentoki December Taranito Nupi Lana Lakpada Manipur Dalabiriba Manipuri Pumna Magda Pangal Tem PT Manipur na Yaifa Pausel Pirakli 1904 Amadi 1939 da Anirak Thokiba British Colonial Government ki Policies and Administration ki Mayokta Manipuri Ima Singna Haukiba Lan Adunga Sigimem Mirolna Kaufade Matam Adugi Lengakpa British Colonial Government ki Nomai Paiba Lanmi Singa Kulai Paidaba Manipuri Ima Singa Lanthing Nabada Ima Singna Ngamki Amadi Lalip System Mutatki Amadi Manipur Dagi Jeng Thadokpa Mapung Fana Thingba Ngamki Amadi Manipur da Ladiba Law and Order ki situation Maset Tabagi Wakalon Lakliba Port ki Mamalna Atia Pagna Wangliba Matamasida Matam Adugi Ima Ibel Sing Adugi Apunbagi Thongna Adu Darkar Oiraklei Hauziti Ima Ibel Sing Tagi Daitana Tre Nupa Oiba Singa Punna Amata Oina Zati Bizati Kaidana Manipur Kannabagi Damak Apunbagi Khongzang Ama Darkar Oiraklei Haina PT ki President Sesam Muhammad Abdul Mananna Thadropa Cherol Amada Fongdoraklei Arabada Maraba Pau Amana Pizari Manipur da Hauzik Thogliba Irang Asi Adugi Matik Aruba Film Oibana in Tapapuram Naba Center Amadi Manipur Lengak na Honavada Matam Changbani Haina Chief Minister N. Birena Fongtukre Manipur amadi atay atopa tungan mamafong singda nupilan ning sing numit palang tawkre Lakadoriba Board of Secondary Education Manipur na lauba Class 10 ki Examination 2025 ki February ki ahung sabatero fawgi manunda pangthok naba sem sari haina Board ki Chairman Joy Kumana Fongdorakre Manipur Police na aina tingkraba lahuluf amagi kadar ahumga konana khutsuklai kaya sulfakakamamkre Delhi
Delhi Jantar Mantar da nupi lan observe tawna ba chatba imagi mairagi convener 𝐻𝐢𝐯𝐞 bu house arrest tawduna thamkhre. Northeast Windona Sandok Sariba numidangi pau matang asida loisare miyeng tabiriba singbu amuka hanna jan mabamna krumjari. Step into a world of endless possibilities with 18 dynamic faculties and 180 plus courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders. Nurses sing in the mountain wire with a pau. 85,000 again, 1 lakh for target salary over the winning. Saudi Arabia hospital with a job ni. Mahigi Tag, JNM, VSc, was BSc nursing certificate holder over the winning. Yamda with a Chahi and experience like the winning. I can never sit machine ni. Direct recruitment job ni. Ahaba lakh passing the Hana Kudongchawa pizza gani. Target salary gimatata, ACC, ERPT, MET, Amazon additional allowance in Legani. Masagi passport level candidate Singitamukta, processing time, Sumnatangi. Week any Ogani, Nasima contact of you 700-506-3196 Netraga 708-5972-311 Nasima Glacian Bureau, Notice Window Building, 2nd floor, New Chekon Road, above Jamzam Traders, Imphal East. SS Academic Incubation Center, Manipur the Ahandoina Foundation Samba Satra Singapta Yunfam Oiba, Amadi, University Kanga Yabo Ozasin Katana, Lamjing Namtakiba Academic Center Amani. Center Asina Idu Lecture Haina Mintonjaba, Foundation Course Program among Hodok Jagadari. Haina Bele, Amanga the City Apekale Konga Pankakoi, Selling the Mang the Sembele, Amanga Magitum Nikayama Sembada, Parents Samadi Ozavina Majawa Todangamo. How the Tankasida, Makobu, Taki Tambiba, Amadi, Makonsa, the Jahandiba Hibasi, Oza Amadi, Tauda the Todang among Akoya Center, Sinipan Bandi, Makoya Samba Kanda Piaga, Taki Tambiba, Asin. Lashunamada, Sato Yamandana Oibina, Oza Amadi Sato Internationally. Amadi, Makoya Ascenda area, Kambopangam the Bagi, Kudonta the Batayana Malin, Mahaya have a symmetrical extra attention Matata. Kudongchaba na mayamasi, source na nabagidamagta ako yung incubation center sida kudongchaba pizay. Kudongchaba sa nabigi sa atramadi o zagi ratio si proportional na 25:1 high bigi class amada sa 25 to bihan na tanda. Personalized attention, high bigi ang nga magbukod na yung simbi. Regular grade assessment to biwaga, makoya understanding level kandok biwaga, proper guidance ang mag-revision to biwaga. Course duration na 4 months ni, shift Zagani, morning shift na 5 AM to 7 AM, evening shift na 5 PM to 7 PM. Ahan bagay na class side na harassing kaktagi kudongchaba si Pizay. Kudongchaba na yamasig matakta, mamamapa or dasing na. Again na doon di angang singi weekly basis performance check dito na kudongchaba labi bayagan. Ako yung address, SS Career Solution, Pauna Bazaar, 2nd floor, Gypsy Building, Moya Market na lengkong pirapuna, ako pa marokang nilayagani, Natraga makada hapchari ba number sida contact ko bayagan. Dabang Trophy. Ang perform na nungay raba haraw tayam na mamang dasu may pa nga mayam na aduki matik pam na yang nakiba Dabang Trophy. Handa kisu state level 9 A-side Open Football Tournament second Dabang Trophy chatliba tha sige tarik punit hoidagi. Asa sanga yumpam playground da suk soy dana sanaragani. Northeast Window TV na media partner oidana pangthokadoriba. Miyoy listen kaya na kuzing oidana yengadoriba. Football tournament sida thamliba prize singdi winner team gidamak trophy yaw na sale gimana lupa lakh ama runner up team gidamak trophy yaw na
sel oina lupa lising humbudra best player khanggatuna puning thawat oina lupa lising ani amadi trophy pizagani loinana top scorer amasung best goalkeeper ki damak lupa lising ani amadi trophy best discipline team ki damak su lupa lising mangagan loinana trophy khutsinagani lupa lising taret kakna entry fees oiriba tournament asiki form submission tawbagi aroiba numit December 13 ta oiragani saruk yabining basingi damak pizariba contact number 8837411475 amadi 7422916966 da pau phawbidau football bu pamjaba miyamna suksoi soidana asa sanga yumphomna organize amadi dabang boys ka loinana tongan ba manipur gi masak nairaba company mayam amani sponsor tawhiduna sanaga toiba tournament asida meeting taba lakpiu amuka hananing singjari second dabang trophy December 22 dagi suksoi soidana asa sanga yumphom playground da pangthok lagai